Mayang tabir ba khoi puno pu image TV na taram oksha ba loyana Rajesh Kumar na khurumjari ngasigi maroyo pauda Durand Cup 2022 Manipur gi oina ngasi Union Defence Minister Rajnath Singh na hudokre Chief Minister N Biren na athoy mitum oiduna Sadbhavana Divas Falan thorum pangthokre Nematos Pets of Rights and its Management Haibasida nongbogi oiba awareness program pangthokre loinana Union Minister Nitin Gadkari na passenger humphumanga gi set laiba electric double decker air conditioned bus ngasi launch tawkre mapungoi pop lobirsi ingkumja lising machanipan marphunipan dagi hoduna Indian Armed Forces ki mahut sillaga Indian Army na sillangduna pangthoktuna lakliba football tournament Durand Cup thasi taratokta Kolkata da hodokro matung Manipur gi oirasuk asi Khuman Lampak Man Stadium da Union Defence Minister Rajnath Singh na hodokre Durand Cup hodokpagi damakta Union Defence Minister Rajnath ngasi nungtil Imphal Airport ta thunglaki mahakna airport ta thunglabada Chief Minister N Biren na lengyan phi khudol tamduna harau taram na oki Union Minister bu okpa aduda Minister Singh T.S. Bishwajit Y. Khemsan K. Govindas atay Minister Singh Lanmi gi mukok thongba official kyasu saruk yaki ngasi Durand Cup Manipur da hodokpa asida ahuba match oina Trau FC amadi Neroka FC anina sanaki State asina ngasi laikhidraba India gi Prime Minister oiramba Rajiv Gandhi gi mapok numit August kun laingwa ki mafam atay da pangthok nabagum Sadbhavana Divas haina palan tawduna lakli thoram asi hayeng Krishna Janmashtami gi numit oibana amadi tangkun thangjan numit tasu lengak office sing suti oigadabana ngasi state government asinduna 1st Battalion Manipur Rifles ki banquet hall da Manipur Chief Minister N Biren na athoy mithunglen oina saruk yaduna palan tawki ngasi thoramdu da Power Forest and Environment Minister Thongam Bishwajit thormapu oiki Sadbhavana gi theme na to promote national integration and communal harmony among peoples of all religions, languages and regions haibasini. Thoramgi athoy mithunglen gi warol piaduna Chief Minister N Biren hai Indian Constitution da freedom of expression, freedom of speech ki maningtamba pirabasu akoi masel gi marakta santi kaitharakpa yaba communal sagatpa ya wapam phongdokliba lupsing lengak na ain gi oiba thabak sab chana lokhotkani pangthokliba thoram asi India da leiminariba purup kanglup sing amata oina nungsi chana na hingminasi haiba wakhalonda pangthokpani masi mamingtagi oina pangthokpa natana thoram sigi nungi isel adu aikoina tung induna satpa mathau tai haina Chief Minister na phongdokhi ngasigi thoram da Cabinet Minister Singh, Member of Parliament, Member of Legislative Assembly, Chief Secretary, Director General of Police, Civil amadi Police ki senior officials Singh su saruk yaki thoram da saruk yakiba singbu Chief Minister N Biren lusingduna India da leiba mipum khudimak na kangluk phurup naidana amatta oina himinanabagi wasak lokhi Tenopal Congress Committee member sing BJP da changbagi wafam leite haina Thangmilen Mate President Tenopal Congress Committee na thamlakli wafam singasi Thangmilen gi mayumda pangthokpa pau gi mipum amada mahakna phongdokhibani thasi tangkunda BJP Manipur Pradesh ki President A Sarada Devi yauna Congress ki member sing okpagi thorom more da pangthokani hairiba wafam adu Thangmilen Martena sengdoklakgi matung ina Congress tagi hanana tanthokraba member ani ahum natana atay member sing ngasi su Congress party da lengdana leiri BJP da changbagi wafam amata leite haina mahakna makha tarakli District Administration Thawal su district asida leiba miyam ki khudong chadaba kya bu haktengnana unaduna khangdoknana bangasi sahi asigi oina anirak suba miyam ki numit People's Day gi thoram ngasi Thawal DC Complex da leiba counting hall pangthokri
district asida leiba lenga ki tongan tongan ba department singi table kaya thamduna miyam gi or apasing amadi khudong sadab sing khangdokhiwa thorum aduda DC Thobal A Subhasna phogdolakpada Thobal district ki oina pangthokliba miyam gi numit asida maru oina CM IST card sabiu haiba yum lejede haiba old age pension amadi widow pension PBU haiba mioi kya lakpa thengnei makhoi wakat tarba matung hairibasing asi mari leinaba department da kari leibagi haibadu tananaba thagat lagani miyam gi numit asida miyam na lakpiduna apen pen da tanabiu haina appeal su torki Thobal athopam dagi athopam samoko mioi amana miyam gi numitta wakat lu matung athu matamda CM IST card panghan bibagi dabak chief minister amadi DC Thobal bu apen wapam kya su phongdoraki District Administration Bishnupur na Sindhurangasi Bishnupur District ki Mini Secretariat Complex ta Laiba Panchayat Resource Center Hall da pangthokhiba miyam gi numit thorum aduda DC Bishnupur L Bikram SP Bishnupur N Hirojit ADM ADC CMO CEO JP AC2DC Additional SP SDO BDO amadi atai district level officials singsu saruk yakhibaga loinana thorum aduda district asigi tongan ba municipalities amadi gram panchayat tagi lakpa praja singna makhoi gi awat apa apam pamda amadi atai tawhaning ba thabak singa mai leinawa officials singda phongdo pagi khudong saba pikhibaga loinana beneficiaries kaya da su CM IST card old age pension panghan kibaga loinana enroll tawbagi khudong saba su pikhi thorongga mari leinana DC Bishnupur L Bikram na phongdok kibada ngasi district headquarters da silliba miyam gi namit asida district asigi kachin koya dagi mioi kaya na laktuna saruk yabiba amadi thorom asibu mapung phan bibagi damak thagatpa phongdoki ngasi Jirbam district ki Chingdong Laikai da laiba DC office complex ta miyang gi numit amadi Hill Leaders Day gi thorum pangthokri thorum aduda deputy commissioner Jirbam Sri W Malem Nganba Chenglei IAS division forest officer Sri Rajesh Darade IFS ADM Sri Zemshin Hangsing MCS additional SP Sri EL Pimate MPS SDO Jirbam SDC Borobakra DLO amadi Department kaya ga staff sing sharuk yaki department sing aduda agriculture horticulture sericulture social welfare CAF amadi PD na singba yauri thorum aduda mioi tramari mukna covid vaccine kapthoki horticulture and soil conservation CAF amadi PD department LPG cylinders old age pension cards mioi chahumga ani CM widow pension scheme card chamagtranipan Khangat laba singde yanthoki deputy commissioner Jeribam na miyam gi apen penda tabi duna mari leinaba department officials singna action lokhat nabasu khangan ki loinana tha khudingi ahum suba irai numitta miyam gi numit pangthokani masida government of Manipur na piba kanabasing yanthokani hari manamasingda taduna leiba plant pesticide nematode pu ngakthok nanaba section thorang singbu lomi singda mamutana khangananabagi pandamda nematodes pest of rice and its management high bisida nomagi oiba wakal taminabagi training cum interaction program among asi Imphal East district ki yaipok top chingtha pukri asoba pal leiba panchayat ghar da pangthokri ICAR AICRP on nematodes in agriculture New Delhi gi sponsorship makhada ICAR All India Coordinated Research Project AICRP on nematodes in agriculture Imphal Center All Manipur Farmers Development Association amasung top chingtha farmers club kapunna sinminaduna pangthokkiba thorum aduda Central Agriculture University kau Imphal gi assistant nematologist AICRP nematodes oina puribi scientist Dr. K.S. Sumita amasung ICAR New Delhi gi scientist Dr. K. Krantina expert oina nematodes pests of rice and its management haibasida slide show kaptuna sandukna taki lomi nupa nupi chamaromna saruk yakhiba training program aduda ICAR New Delhi gi scientist Dr. K. Krantina athoiba mitung top chengtha gram panchayat ki pradhan yumnam tomba singna thormapu
Aduga Top Chingtha Lai Committee ki President M Nodiasan, All Manipur Farmers Development Association Imphal East ki President KS Goramani amasung Top Chingtha Farmers Club ki President Maibam Dauzina Akanaba Mitunglen Singh oina saruk yaki. DM College of Teachers Education Imphal gi chatliba chahi asigi anova academic session 2022-24 gi induction cum orientation program pangthokre. Faculty members singna nauna ming chalakraba student teachers singa sakhang makhang nakhi. College asigi multipurpose hall da pangthokiba thoramda Principal Dr. R.K. Lokendra Singna haikibada ozagi sinpamda kathokpaga loinana mahiroi singbu takpi tambi bada achoba thodang logadabani haiba phamsu thamki. Class sang naina yauduna oza singdagi loksing gyan Lona Nabasu anova trainee singda pauta piki. College sigi oina haukiba sahi kayada bangthokiba thabak thoram sing Dr. T. Surendra Singhna PowerPoint presentation Toki. Dr. H. Devla Devina College sigi chatna kanglon singi matangda haikibaga loina Dr. Konika Khuraijamna B.Ed syllabus amadi curriculum gi matangda highlight tawduna sugaina taki. Anova UGC gi guidelines matung inna college amadi university singda nauna karakpa mahiroi singda tangai fadabna tawdaba yadaba induction program gi thorum asina general line da leram badagi professional line da lakpada yetnagadaba khudong sadaba kaya adusu karamna mayok nagani haibagi matangda kupna nainaki. Thorum gi saru ama oina session 2022-21 gi annual college magazine su principal amadi professor in charge Dr. Naurem Jibolata Devina Phubalagi ima Laimaril Sidabi isai thogol lupna isai gi thogol tauki oinam ongbi Maitei Laimana Lining Hall Pulona Iramba Isai Saktuna Thorambu Hena Ofung Fahanki. Lining Hall Dauria Pulo Fundai Memorial Charitable Trust na Sinduna Lining Hall Pulo gi Kunthamre Suba Word Anniversary ga Mari Lainana Lining Hall Pulo gi Query Roll da Kunai da Piri Kudol Haiba Hiramda Seminar among Manipur Press Club da Pangthokre. Thoram aduda AMRPSWA gi President Doren Khabanganba Pandam gi Executive Director Namojam Tomba Apopo Marup Sanglen Singjamai gi President Thokchom Kuberna saruk yakibaga loina session ani thokna seminar pangthoki. Ayukta pangthokpa ahanba session da MU gi former BCIC Professor S. Sanatombina moderator oiki amadi Modern College ki retired associate professor Dr. H. Indra Kumarna iram ningba lining lona Maitei makeup thokpa haiba topic ta Moirang dagi Devdas Marimbamna aigi wareng nainaba aduga DMU Arts ki associate professor Dr. S. Lansenbana Mitei Hobam warida mityeng ama haiba hiramda wangangki. Anisuba session da Assam University ki retired Dean of Humanity Professor W. Raghumani Singhna moderator oina saruk yabaga loinana AIR Imphal gi retired Director Dilip Mayangbamna Laninghan Ibungogi Sairengi Fazarol haiba hiramda MU gi Associate Professor Dr. W. Kumar Chanuna Consent Turei Sengbagi Wari Nainaba haiba hiramda DMU Science ki Associate Professor Dr. T.H. Ranjitna Laininghan Ibungogi Mathauna Maro Singh amasung Thaujal haiba hiram sida wangangki. Ngasi Imphal East BDF Welfare Association na laikhidraba Imphal East ki BDF TH Inauton Singhagi imungi miyoi singda sel oina lupa lakh ama lising yangkai tengbang pibaga loinana imungi awabada saruk yakhre. Hairiba senpham asi Imphal East ki SPM Pradeep IPS ki pautak matung ina association asigi thomising amadi reserve line gi reserve inspector ga loinana laikhidrabagi imungda chattuna khusinakibani. Manipur ki ahanba Manipur University na affiliated Tauraba Law College Bishnupur District ki oinamda leiba Royal Academy of Law gi ngasi kumapan suba annual foundation day thoronga mari leinana Manipur University na loba LLB 6th semester da first tagi 10th position fauba college asigi mahiroi singna lopagi felicitation thorom pangthokre. Ngasi thorom adu da ex MLA oinam L Radhakishore Secretary Governing Body Royal Academy of Law oinam Irengbam Jugeshwar Singh Royal Academy of Law ki Principal Elijah Mashnam
नचिंगबना अथोइब मिटुंगलेट ओइना सरुक याखी मसगी थोरम अदुदा कॉलेज असगी LLB 6th semester द फर्स्ट पोजीशन होल्डर दगी हौरगा 10th पोजीशन फाउबगी महिरोइ सिंगदा मणिपुर के तोंगान तोंगान अफम दगी लाकबा डोनर सिंगना सर्टिफिकेट अमदी सेलगी मना पीदुना पुनिंग थवटकी थोरम अदुदा कॉलेज असगी महिरोइ सिंगना कल्चरल प्रोग्राम कयासु मियाब द उतुना थोरम अदुबु मपुंग फानकी युमजाउ लायम्बी ड्रामेटिक एंड कल्चरल यूनियन की नौना पुथोकदबा इमा हाइना मिंथोन बलिलागी याई पथौनी थोरम पांथोक्रे खागेमपली हुइद्रोम लेकाई इम्फाल वेस्ट लेबा यूनियन असगी ऑफिस पांथोक्यो थोरम अदुदा थिएटर की सकनायरबा मियोई कयाना सरुक याकी लीला असी लेखिद्रबा ओजा कांगजम पद्म कुमार सिंह की वारी मसादा लीला ओइना ओंथोकपना श्री मणि युमनामनी लीला असिबो ताकपी तंबी गदबना थोंजू नबनी थोरमगमरी लेनना यूनियन असगी जनरल सेक्रेटरी लशांगटेम रतन कुमार सिंह ना हाइकिबदा इमा प्ले असिदा मरु ओइना ममा अमना मचाबु कदाइदा करीदा सोइखिगदगे हाइना वाजब कयाबु सुगाइना ताकपा मसाबु फहनिंगदबा ममा कना लेरमगनी ममाना मचाबु कया यामना नुंगसीबगे हाइबदु मयक सेंगना उटकदबा प्लेनी हाइकी आर्टिस्ट सिंगना मतंबु ngang चटलबा मतमददा मांगिन थाबा ओइगनी हाइकी योसरोइ सिंगी ओइबा तोंगानबा इंडस्ट्रियल स्टेट थंबियो हाइना सही मंगा तरुकी ममांगदगी लेंगाक द तक्सिनदुन लागलिबा असिदा लेंगाकना थौसादना लेइबा असि थमोइ सोकनिंगाइनि हाइना मणिपुर इंडस्ट्रीज यूनियन MIU की प्रेसिडेंट सिंगथाम लुवांग न फोंगरोकली वफम सिंग असि लंफेल पात लेबा डायरेक्टरेट ऑफ कॉमर्स एंड इंडस्ट्रीज मणिपुर की गेट ममांग द MIU की थौमी सिंगना सटखिबा वकत मिफम का सरुक अमा ओइना फोंगरोखिबनी वकत मिफम अदुदा महाकना मखा तारदुन हाई मणिपुर द योसुरोइ की मसिंग यामखलकपना योसुफम मसिंग यामखलकली युमलकता योसुफम हांगलकपना कैरोई लेकाई की मियोई सिंगना नॉइस पोल्यूशन एयर पोल्यूशन थोलकपना कंप्लेन लाकपदगी लेंगाकता योसुरोई सिंगी ओइबा तोंगानबा इंडस्ट्रियल स्टेट अमा थंबियु हाइना तक्सिनदुना लाकली लेंगाकना योसुरोई सिंगी दाबी असि ताबी दबना योत सुदना इमुंग मनुंग पुजरिबा सिंगदा चावना अवाबा मायोकना हली मरम असिना लेंगाकना अवाबा असि कोकननबा योसुरोई सिंगी ओइबा तोंगानबा इंडस्ट्रियल स्टेट अमा थंबियु हाइनसु महाकना अपील तौखी वकत मिफम अदुदा मणिपुर की तोंगान तोंगानबा योसुरोई अमदी आयरन वर्क एंटरप्रेन्योर सिंगसु सरुक याखी मालेम की अकोइबगी फिबम कननबगी दमक लमदम असिगी सरकार नसु संगसिलिबा ग्रीन मिशन मणिपुर सरुक याबगा लोइनाना सेंटर ऑफ मेडिकल एंड सेल्स रिप्रेजेंटेटिव्स यूनियन CRU नॉर्थ ईस्ट रीजन की गोल्डन जुबली की सरुक अमा ओइना इम्फाल डिस्ट्रिक्ट यूनिट नंगसी थमैबन चैराव सिंगदा उचार सिंग थाख्रे उचार थाबा अदुदा सरुक यादुना CRU NER इम्फाल डिस्ट्रिक्ट यूनिट की प्रेसिडेंट हाई थोरम असिबु माइ पाकनब होटनबदा फॉरेस्ट डिपार्टमेंट अचौबो मटेंग पांगबिरपगिदमक थागतप फोंदोक जबगा लोइनाना मखाताना लमदम असि अकोइबगी खल काइथरकलिबा असिबु कन्ननबा होटनबदा CRU इम्फाल यूनिट नसु अंगंबा थाकता होटनगनी फोंदोखि इम्फाल वेस्ट की 6 पोत्संगबम जिला परिषद की मनुंग द लैबा वार्ड सिंगदा लौ उरिबा लौमी सिंगी दरकार लैबा हार सिंग पिबिउ हाइना हंजन हंजन हाइरबसु पिरक्तबदगी ममांग था जुलाई 3 मणिपुर की चीफ मिनिस्टर दा हार पिननबा अइबसे पिसिनबदगी चीफ मिनिस्टर ना हार सिंग इशू तौक्रो हाइना से इरकलबा फाउबा कंसर्न मिनिस्टर ना हार मसिंग सुना पिथोक्तबा हाइबसी चीफ मिनिस्टर की ऑर्डर बु लुमना लौदबनी हाने इम्फाल वेस्ट की उप अध्यक्ष लाइस्रम बोबी नंगसी महाक की मयुमदा पांगथोकपा पाउगिफम अमदा फोंदोखरे महाक मखाताना हाई 6 पोत्संगबम जिला परिषद की मनुंगदा लेइबा फार्मर मसिंग असि पुन्ना लिसिंग अहुम हेनबनी अदु इमुंग अमदगी मियोई अहुम मरीना पता अमदी आधार बिचिलकपा अदु वार्ड मेंबर सिंगना कुपना स्क्रीनिंग तौरगा युम अमदा हारबेग अमा हाइना पारगा पुन्ना हारबेग लिसिंग अमा चौंगादंग ओइरबसु अहनबगी यंथोकननबा पिथोकपियु हाइना संजन थोंगलु लेबा एग्री डिपार्टमेंट द चीफ मिनिस्टर ना अयाब पीरबसी अदु पिसन खिबनी अदु डिपार्टमेंट असिगी माइकैदगी चीफ मिनिस्टर ना अयाब पीरबसु कंसर्न मिनिस्टर गे अयाब याउद्रबदी पिथोकपगा मोय हाइबा असि यामना लाइबक थीबनी हाइखि
The Disabled Development Association Manipur DDAM gi Taratruk Suba Foundation Day Celebration Saburo Ong Lekai Community Hall the Pangtokre Thorum Asida Social Activist and Advisor DDAM Dr. Kiran Yandembram Dr. MD Wazuddin Proprietor Public Hospital KSA Somarendra President IPAC NG Devamaiti Secretary General Yusem Sukam Vidyananda President KSA Songsin Koreng Member Women Commission Amadi L Amarendra Sharma Staff Disability Cell Manipur na Thoramgi President Member oina saruk yaki Foundation Day Thoram asiga mari leinana tricycle amadi wheelchair amadi atai polam kyasu yenthopaga loinana persons with disabilities ki imung manung yauna mioi chani romga loinana chaklen amasu chaminaki loinana KSA ki President oiriba Sukham Vidyanandana DDAM na tauriba thabak thoram sing asi yamna singtha ningai ni matam pumbada DDAM na tauba thabak thoram pumba mateng pangani haina makhataki Manipur da toan ba event sing manage tauba amadi quality leiba sinanabagi pandam da ngasi Mayflows Events and Entertainment Private Limited haina mingthon ba company ama uripo yambem laikai da hangdopaga loinana company asigi website myflows.in officially launch story haina ngasi Manipur Press Club da company asigi board of directors singna pangthokpa pawgimphom da phongdokre pawgimphom aduga mari leinana director Diana Gurumayumna phongdok kibada company asi artist singna henna emphasis piba artist ta favorable oigedaba condition mayam amada base tawraga Events sing sinduna artist sing bo henna encourage taunaba hotnabani Mayflows asi company ama oina leitingai mamangdagi events kaya mai pakna sinkre handaki oina thasi kunda when chai met tos koba band amana luang pokpo multipurpose complex the live music concert ama singidori event asida miyamna sur yabiu haiki Laibag asida crude oil pusilakpa amadi pollution hantan bada mateng oigadaba mahut ama khananaba Union Minister Nitin Gadkari na haikre laibag asida thokliba pollution gi chada kontra mangadi petrol amasung diesel sinna badagini haibo pamsu mahakna phongdoki wafam asi Minister Gadkari na laibag asi ahanba electric double decker air condition bus launch to with from the wangang bada phongdoki bani Alternative fuels oina electricity, ethanol, methanol, biodiesel, bio-CNG, bio-LNG, amasung hydrogen na singbasing asi sinanaba Gadkari na phongdoki Indian automobile industry gi current size asi lakh crore 8.5 mangani mioi kaya busu thabak piri hojik sinariba Briham Mumbai Electricity Supply and Transport BEST gi double decker gi mahutang asi launch story ba passenger humagi sit laiba electric double decker na mahut chillagani haiki Mumbai da electric double decker AC bus sanigi order laire haina Switch Mobility India gi ku at Switch Mobility Limited ki CEO Mahesh Babu na phongdokre Bihar ki Education Minister Chandrasekhar na Delhi da tawriba education system bu khaningbagi Apamba asida Delhi Chief Minister Arvind Kejriwal na taram okre Bihar ki team na national capital da lakuna education system yanglabadi Delhi school sing da tawriba sing adu utkani haiki Delhi amasung atai state sing da educational models jengchil lunanaba Bihar ki education minister Chandrasekhar na team ama Tharagani haina phongdokpa laikhrabani national capital da Arvind Kejriwal na local iba educational system ase miyam na thagatnari haibo famsu Bihar gi minister asina phongdoki Bihar dagi team ama laktuna Delhi gi educational system yenglagani haibo ofam da chief minister Kejriwal na haikibada Bihar gi team adubu Delhi da taramna okni laibag asi angang sing da best education piribadi World Indiana number 1 oigani haina su Kejriwal na phongdoki aroibada maroi pau amuhanna Durand Cup 2022 Manipur gi oina ngasi Union Defense Minister Rajnath Singh na hodokre Chief Minister N Biren na athoy mitung oiduna Sadbhavana Divas Palan thorum pangthokre Nematos Pets of Rights and its Management Haibasida nongmogi oiba awareness program pangthokre loinana
यूनियन मिनिस्टर नितिन गडकरी पैसेंजर 35 की सीट लेबा इलेक्ट्रिक डबल डेकर एयर कंडीशन बस नसी लॉन्च तौखरे पाउदम पिजब मता लोइसिंजरे मियंग ताबीरब ख्वाई पुनोकपु अमुकन्ना खुरुमजरी।